ꯃꯈꯜ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯈꯔꯗꯤ ꯂꯩ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯁꯦ ꯑꯩꯈꯣꯏ ꯂꯤꯗꯔ ꯑꯣꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯗꯤ ꯒꯕꯔꯅꯔꯗ ꯆꯦꯛ ꯀ꯭ꯂꯦꯝ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯁꯦꯝ ꯁꯥ ꯂꯩꯔꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯇꯥꯟꯖꯥ ꯑꯃ ꯁꯨꯝ ꯌꯦꯡ ꯂꯩꯕꯅꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯕꯣꯠ ꯍꯤꯜ ꯑꯦꯟ ꯄ꯭ꯂꯦꯟ ꯍꯥꯏꯇꯥꯔꯦ ꯚꯦꯂꯤ ꯑꯃ ꯆꯤꯡꯗ ꯂꯩꯕꯁꯤꯡ ꯄꯨꯜꯂꯀꯥꯟꯗ ꯑꯌꯥꯝꯕ ꯁ꯭ꯄꯤꯀꯔꯁꯦ ꯑꯩꯈꯣꯏ ꯂꯤꯗꯔꯅꯦꯅ ꯒꯕꯔꯅꯔꯗ ꯍꯥꯏꯅꯕ ꯁꯦꯝ ꯁꯥꯕ ꯑꯩꯈꯣꯏ ꯆꯞ ꯆꯥꯕꯤꯗꯤ ꯂꯩꯔꯦ ꯑꯗꯣ ꯃꯇꯝ ꯈꯤꯇꯪ ꯌꯦꯡꯕꯅꯦ ꯀꯔꯤꯒꯨꯝꯕ ꯅꯕꯦꯝꯕꯔ ꯊꯥꯁꯤꯗ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯜꯂꯀꯥꯟꯗ ꯑꯝꯇꯪꯗꯤ ꯀ꯭ꯂꯦꯝ ꯇꯧꯒꯦꯅ ꯍꯥꯏꯕꯒꯤ ꯆꯞ ꯆꯤꯡꯕ ꯐꯤꯔꯦꯞ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁ꯭ꯄꯤꯀꯔ ꯑꯣꯏꯅ ꯃꯥ ꯑꯣꯏꯅ ꯈꯜꯂꯦ ꯃꯥꯏ ꯃꯈꯥꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁ꯭ꯄꯤꯀꯔꯅꯁꯨ ꯊꯝꯕꯤꯔ ꯑꯩꯈꯣꯏꯁꯨ ꯇꯥꯏꯑꯦ ꯃꯣꯏ ꯁꯦꯟꯇꯔꯗ ꯂꯥꯛꯑꯒ ꯆꯀꯥ ꯁꯦꯟꯅꯕꯒꯤ ꯀꯩꯅꯣ ꯑꯣꯏꯔꯕ ꯌꯥꯏ ꯈꯣꯠꯂ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯁꯤ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯅꯕꯦꯝꯕꯔ ꯊꯥ ꯃꯅꯨꯡ ꯁꯦꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯗꯤ ꯀꯩꯅꯣ ꯄꯥꯔꯇꯤꯁꯦ ꯈꯔ ꯋꯥꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯄꯥꯔꯇꯤ ꯋꯥꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯏꯀꯣꯅꯣꯃꯤꯁꯤ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯐꯝꯃꯤ ꯀꯅꯥꯒ ꯃꯄꯨꯁꯦ ꯂꯩꯇꯦꯕ ꯑꯌꯥꯝꯕ ꯃꯌꯥꯡꯁꯤꯡꯅ ꯄꯥꯜꯂꯕꯅꯤꯅ ꯃꯣꯏ ꯃꯄꯨ ꯍꯥꯏꯗꯤ ꯃꯁꯥ ꯃꯄꯨꯗꯧꯅ ꯇꯧꯗꯕꯅꯤ나 ꯏꯚꯟ ꯂꯝꯕꯤ ꯊꯣꯡ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯄꯩꯁꯥ ꯂꯩꯅ ꯇꯦꯟꯗꯔ ꯃꯌꯥꯝ ꯇꯧꯗꯦ ꯑꯩꯈꯣꯏ ꯀꯩꯅꯣ RDDꯒꯤꯗ ꯆꯍꯤ ꯑꯅꯤꯃꯨꯛ ꯄꯩꯁꯥꯁꯦ ꯀꯨꯜꯂꯒ ꯂꯩ ꯊꯕꯛ ꯇꯧꯗꯦ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯏꯐꯨꯟꯃꯛꯇ ꯆꯠꯂꯒ ꯃꯌꯥꯝ ꯕꯟ ꯇꯧꯕ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯦ ꯑꯅꯤ ꯖꯒꯥꯗꯀꯣ ꯑꯗꯨꯅ ꯁꯔꯀꯥꯔꯁꯤ ꯃꯄꯨ ꯑꯃꯗꯤ ꯂꯩꯍꯟꯅꯤꯡꯉꯤ ꯊꯥꯡꯉꯩꯁꯦꯡꯅ ꯑꯩꯈꯣꯏ ꯁꯦꯝꯃꯧ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯑꯅꯧꯕ ꯏꯂꯦꯛꯁꯟ ꯇꯧꯔꯒꯕꯀꯣ ꯄ꯭ꯔꯖꯥꯗꯤ ꯋꯥꯍꯟꯕꯗꯤ ꯐꯠꯇꯦꯅ ꯈꯜꯂꯦ ꯀꯨꯏꯅ ꯋꯥꯍꯟꯊꯕ ꯐꯠꯇꯦꯅ ꯈꯜꯂꯦ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕ ꯈꯜꯂꯝꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯐꯣꯡꯗꯣꯛꯅꯕꯗꯤ ꯑꯩꯈꯣꯏꯗ ꯇꯥꯕ ꯂꯩꯇꯦ ꯄꯦꯟꯅꯗꯕꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯆꯠꯂꯨꯕꯗꯣ ꯑꯗꯣ ꯃꯣꯏ ꯁꯦꯅꯥꯔꯤꯗ ꯈꯔ ꯎꯅ ꯆꯠꯂꯨꯏꯗꯅ ꯑꯣꯔꯒꯅꯥꯏꯖꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯑꯗ ꯁꯨꯝ ꯈꯔ ꯑꯩ ꯏꯁꯥꯃꯛꯇꯤ ꯌꯥꯎꯍꯧꯗꯦ ꯑꯗꯨꯗ ꯍꯥꯏꯔꯝꯕ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯨ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯇꯝꯃꯤꯅꯦ ꯅꯣꯏ ꯃꯌꯥꯝ ꯉꯁꯤ ꯇꯝꯃꯤꯁꯤ